Image Paodam Tabiri for Pai Panwapu, Taram Sabagalena Kurunzari, Masi Maru Pauda. A home super World Bamboo Workshop 2019 Yasidegi Hokre. Mitun Melakam Technology Awareness Machikulda Pantokre. Loinana, Tarama Suba DSA Tropic Nasi Hotokre. Mapungeva Paum Bizari. India the Hanboina World Bamboo Organization Sindona Numit Mangani Satagadaba Ahum Suba World Bamboo Workshop 2019 Asidegi City Convention Center the Hokre. Workshop Hotopaki Thoramasida Saru Yaraduna Chief Minister Nongtomba Bidena Haiki. State Asi Wa Marankaina Hoba Lamdam Amani Maramaduna Manipur Fangiba Wasingasi Marankaina Putokuna State Asigi Summit Lon Fagatna Bahonasi. Chakulapagi Matung Inna Hojiki Mirolasina Wagi Potokasi Henna Season Aduna Kana Bakaya Loba Horakli. Mamangida Manipurda Wamarang Kaina Horami Adobunga City Aina Yadaba Monga Muikayana Yantat Padagi Wagi Potokasi Hantarakli. Wagi Potokasi Marang Kaina Pangana Bapandamda Lengagasina Reserve Forest Area Singda Watana Batarang Tauri. Jahi Maru Daragi Matunda Manipurda Forest Egg Asi Chanarabanina Reserve Forest Area da Tagadoriba Wasing Asi Putopada Mating Wedagani. India Asi Malengani Suba Wa Putopa Lepak Wedi Maramaduna Bamboo Society of India na Paikalagliba Bamboo Mission Asi Aikoi Kutingmakna Mai Paknaba Honaminasi. Workshop Asi da wa season nabagi scientific, technical amasung traditional oiba mong sing kupna khanan nainaki. Workshop Asi da Mexico, United Kingdom, France, Australia, Vietnam, Japan, China, Thailand, America, Brazil, Amadi, Colombia na chingba saruyari. Thasigi Nepal Fawada Chathagadaba workshop asida numit kudingi wagi pothok sing utkani amasung malengi oina wagi maramda khanghairaba mioi kayana khwaidagi nauna technology amadi wagi tongan ba pothok sing sem sabagi mawong demonstration tawduna utkani. Bamboo is now a viable option for cultivation in 2.6 million hectares of cultivable wasteland in India. I congratulate the World Bamboo Organization for initiating a global movement to bring the bamboo peoples together for promoting the use of bamboo. Bamboo for food, fuel, fiber, building materials, and a renewable resource with many applications. In this third World Bamboo Workshop, I have a galaxy of the world's best academic professionals, architects, commercials, business, and a non-profit organization who have dedicated themselves to the cause of bamboo. India, the northeast regions of India and Manipur need these individuals and institutions if we are the fast track the National Bamboo Mission. Workshop asi thasigi Nepal da loisingani workshop hodopagi thauramasida Commerce and Industry Minister T.H. Biswarjit, Forest and Environment Minister T.H. Syam Kumar, World Bamboo Organization ki President Michael Awadi Amadi, World Bamboo Organization ki Executive Director Susal Lucas Saruyaki. Bamboo workshop manungda wagi tongan ba potokaya utpagaloinana malengi sangairaba bamboo experts singna khwaidagi nauba technology sizinaduna wagi puthokpagi mawong matau miyamda mayek sengna uhangani. Malengi thakta maming leraba Australia ki bamboo expert Juan Gablo Pisto amasung Thailand ki bamboo expert Max Emrina hapta kangjegungda bamboo pavilion ani semgatle aduga Mexico ki bamboo expert Martin Mortera, India ki Manjunath Nilam amasung Brazil ki Peter Van Langen nasu Hotel Imphal ki loan ibado marjingi khubam amadi Chutanpur ki Lesang village da bamboo pavilion ahumsu semgatle hairi. Lok Sabha da CAB English ngani taraga taru pass tawkhiba yaningdaba phongdopa amadi bill asi Rajya Sabha da puthokpa yaroi haina dabi tawduna ngasi su tongan mafam singda mahiroi sing yauna miyamgi khongjang chatkre hairi. Mafam kaya da paksana wakat mi famduna Pradhan Mantri Narendra Modi amadi President ki effigy mai thakre khurkhul sebok lekai da mafam adugi mairapai bising amadi khulgi mahiroi sing yauna
wakat mi fam bagaloina khurkhul imoinu bazar fawba miyamgi khongchat chatki thawal da su tongan ba school singi mahiroi singna magi school dagi thoraklaga rally chatki Imphal College ki mahiroi singna protest tawbagaloina Pradhan Mantri Narendra Modi amadi President Ramnath Kovind gi effigy college asigi mamangda mai thaki Naurem thong khulem lekai uripok achom lekai khoisnam lekai aduga mega road thauda bhabu lekai khongmanda khongman congress block committee na wakan mifam pangthokhi haidi sayang kurau makhong kwagatil hauchanbi singjamai parking okram lekai mayangbam lekai amadi machalema school gi mahiroi amadi oja singna wakan mifam pangthoktuna khongchat chatki haidi amana Manipur University gi oja staff amadi mahiroi singna su university asigi campus da wakan mifam pangthokhi Sagangi airport mamangda miyamna lambi tanghai thingjinduna wakan mifam pangthoki wakan mifam aduda main gate ki luchingba singna wa ngangki hai People's Alliance Manipur Pam Sinduna Citizenship Amendment Bill Cape 2016 Nimayukta Sangsilapa Iho Khongjangi Sarwama Waina Ngarang Kakching District ki Kairak area da Mairagi Khongsat ama chatkre Kairak da Makhongdagi Hauduna Kairak Tomal Makhong Fawba chatkiba Mairak Khongsat aduda Mitei amasung Mitei Muslim punna mioi chama romna sarbyaki Khongsat aduda miyamna Citizenship Amendment Bill 2016 hando withdraw Citizenship Amendment Bill 2016 Yalomi Kallu sap indigenous people Northeast states sing Kallu protect Northeast people haiba kholau kayasu lauki Amaromda Citizenship Amendment Bill 2016 Yimayokta People's Alliance Manipur Pamna Chongsileba Khongjangbu Sawatpa Waina Kakching District ki manung chana leiba Hiangambo Gai Therapy Saki Nupi Nupasingna ngasi Hiangambo Gai Therapy Sak Khongnang Khong Kaithil Sangda Wakat Mifam Phangkre ICAR NEC on Mitunna Central Agricultural University Kau Iroi Semba Ringna Global Enterprises Directorate of Veterinary and Animal Husbandry Amadi Tongan Ba Farm Ahunga Kusam Naraga Sinduna Mitun Melakam Technology Awareness Nasi Technopal District ki Manung Chanba Machi Village da Pangthokre Thoromatuda Kau Iroi Sembagi Vice Chancellor Professor and Premitna Athoiba Mitung Former Minister Morung Makwana Thoromapu Amadi MU gi School of Mathematical and Physical Sciences ki Dean Professor and Rajmohanna Thoidopa Mitung Oina Saryaki Thoromatuda Mitun Sandang Kwaidagi Fazana Yopa Mioida Manasungsu Yentoki Ngasi ayuktagi hauduna Rongmai Naga Youth Organization Manipur RNYOM na numitnini National Highway 37 da total ban amadi National Project sing da boycott tawribasina maramoiraduna jiribamdagi Imphal chakataba gari amadi railway project ki thabak sing leptuna leire Rongmai Naga Youth Organization Manipur na kauriba pung nifunipal ki total ban nasina jiribamdagi Imphal Tamenglong amadi tongan mafam kaya da Satkadauba passenger puba gari sing amata chanakide amasung gari counter sing su thong lonaki pochei puba tata truck sing Imphal romda chakadauba sing su jiribangi lengang pokpi amadi gular thonda palaga leiri Rongmai Naga Youth Organization Manipur na thadorakpa cherolasina Manipur da North Frontier NF Railway Line GD2 to Pul Fauba Chakadauriba Railway ki lambi semba company singna railway line semba da amadi tunnel khutpada Thoragliba chemical gi amorakai mayam asina turel da thadaduna pollution thokhalle maruina Coastal Private Limited na Sahibungi construction site da tunnel T12 P1 asina khunja singna seasonariba turel gi singda pollute tawriba asi irregular manner ne amadi infringement ni hairi asigi matangda CSO mayam amana meeting kaya su kaukhiba lerabani adubu mari leinaba authority sing amadi government na Thoksabidabadagi Pungni Funipalgi National Project sing asi boycott amadi National Highway 37 asi total ban tawbani haina Nicholas Conmay President RNYOM na haidi Amaromda National Highway 37 GD2 Imphal Road asida Land and Properties Owners Association LPOA na numitari nigi economic blockade kaukre blockade asing asi tang mari gi ayuki pung taruk makhai degi hauduna February gi tang taragi nungthil pung taruk makhai fawba Sathagadauba economic blockade ni haili blockade tawribagi maramdi topol kilometer .52 dagi hauna
Faitol kilometer 0.221 to Faubada Infal to Jiri Lambi Sambada Lamamadi property kaya damage tokibagi compensation asi Thadorok Tabadagi blockade asi Tobani Hari Lambi asi Ministry of Road Transport and Highways India MORT Heights ki Makada Labor National Highway and Infrastructure Development Corporation Limited NHIDCL na Right to Fair Compensation and Transparency in Land Acquisition and Resettlement Act 2013 Honorable na pass taukiba asi eki makada pigadauba compensation adu pidana thamjanbada yaningdebagi mayokta tauba economic blockade ni hai Masi Jiribam district ke manung channa Lairiba Barak Valley Circle gi Borobekra Government Higher Secondary School da Manipur gi Kosem gi exam center cancel tokibagi matangda School Management Committee amadi guardian singna apunba mifam ama phangkhre ngasi gi mifam adu da School Management Committee amadi guardian singna Borobekra Government Higher Secondary School da Kosem Manipur Higher Secondary gi examination pangtokadauba exam center cancel tauraga Jiribam Government Higher Secondary School da shift tokibasi yaningkhide maramdi Borobekra Government Higher Secondary School da tamliba mahirui singi family background financial problem gi yenglaga amadi jiri Tipaimuk road asida passenger puba gari sing yamna watpana maramoiraduna amasung Jiribam da subnagi tha amagi rank facility leitabagi Khanduna Borobekra Government Higher Secondary School asida 2016 dagi hauduna mari leinaba authority na Kosem amadi Bosem gi exam center adu handokhibani adubu handak examination controller na Kosem na logadaba exam asigi center asi Borobekra Government Higher Secondary School da cancel tauraga Jiribam Higher Secondary School da shift tokibasi Borobekra Government Higher Secondary School gi management committee amadi guardian singna kanna yaningdaba phongdorkli Ngarang numidang pung 12 rom tabada Imphal East ki Lamlai Police ki manung chanba Chingkhai Khudlenda sakhangdaba mioy ahumna yum amada changlaga nongmaina kapsilambadagi imung adugi mama amadi masanupi sopadagi arubo fibamda Rajmedi City da laikanakre hairi nongmaina panbadagi soklaba mapa adugi mamingna Wahingbam Pamhaiba chahi yankhai manga apopa lekhidraba bikhu amadi mahaki masanupi Malemnganbi chahi kuntare ni thodo sigi matanga imung manungdagi phangba pauda Pamhaiba Forest Department da edokta mali oina lebani ngarang numidang pung 12 rom tabada gari macha amada marks mioi ahum punna tonglaga lakhi makoina sumangda leplaga yumgi thong hangdongna ba kawrakhi adubu karimata chingnaba leitana thong hangdopaga nongmai round ahum mari kapsilambadagi Pamhaibagi mabu amasung thabakta maruani pankhi magi matung inaduna thorakhibi masanupi Malemnganbi gi mabuktasu nongmai maru ama pankhi hari nongmai kaplambaga sakhangdaba sing aduna mioi ahum adu kulai thuna nanthok tuna chenki aduga yumdok pok oina leibana karamba gari no haiba du chap chaba khangba ngamhautre hari solaba mapa macha du mafam adugi miyamna Rajmedi City da pukhatuna laikana kre makhoi ani mangarang ing operation tawbaga loinana ICU da arubo pibam da laikanari Pamhaiba maiba kharasu sai hari thodo asigi matangda ngasi lamdam adugi miyamna JAC sembaga loinana wakat mifam pangthoktuna warep mari laukre warep sing adudi khulasigi akoibada sigumba tamchiba thodo asi amuhanna thokhandaba thodo asigi langla langjin numen homni gi manungda puthokpeyo aduga karigumba puthokpa ngamdrabadi makhal makha kaya gi khongjang changsinba amadi soktuna laikanariba mapa masagi layengnaba sarkarna mateng pangbinaba taksinba haiba warep sing laukre hai English singani taraga Nepal gi December gi tang taraga nithoi da Health Minister L Jantakumar na sangakiba Zonal Public Health Laboratory ngasi fawbada function tawdana leiri Myanmar romdagi pusilakpa chana thaknaba polam kaya ama hakchang sokningai oibra oidabra haiba du test tawnanaba Zonal Public Health Laboratory asi January thagi manungda khusukhlai matik chana thamduna function tawnanaba Health Minister L Jantakumar na sangaramba Zonal Public Health Laboratory asi ngasi fawbada function tawdana leirakli Minister na matamaduda 2019 gi January gi tha fawbagi manungda khusukhlai matik chana thamduna Myanmar romdagi pusilakba chana thaknaba polam kaya test tawduna import tawhangani haina thajaba piramba du ngasi January tha helaba fawbada khusukhlai matik chana amata lab asida purapa lectri aduga khusukhlai leitabana maram oiraga lab asida leigadaba staff amata ngasi fawbada laktri
Nakalamaromda Kusukulai Matik Chana Laitabana, Nasi Fawada, Myanmar import Toropa Chana Tanaba Polam Kaya, Ties Todana, Aduma import Tawi Hai. SSA Amadi Ramsagi Ojasing Lingagna Lausilo Ojasing Asigi line of promotion Lehelo Amadi SSA Amadi Ramsagi Ojasingi Tolop Chang Nine Fangan Bio Haiba Wakata Laduna Joint SSA and Ramsa Teachers Association Manipurna Lamfelda Leba Education SK Office Ki Gate Solon Sincre Loinana Ojasing Asina Report Leba Deputy Chief Minister YJ Kumar Giyumda Tom Zinduna Kongjang Changsincre Kongjang Asida Sarviakiba Ramsagi Oja Pamai Jiona Fondor Kibada, Matam Quina dagi Mamang dagi SSA Amadi Ramsagi Ojasingna, Wakat Ahumkal, Manipur Lingata, Tanduna Lapa, Dungasi Fawada, Pitok Pidaba Sibu, Yanita Fondoladuna, Kongjangasi, Sansilapani. Ojasing Asigi Award Patolo Kara Hana, Pitok Pirabasu, Makatana Ojasingi Award Pa, Tolop Singasi, Masi Fawada, Pitok Pidana Lady, Hiramasigi Matanga Haukiba, Chahi November, Chechat Taruktasu, Lingata Memorandum Mama Pisin Kibasu Lake. Loinana, Lenga ki Maikegi Ojasing na Taliba, Wakat Sing, Atubada, Pitolagani, Haina, Taza Pirakibani, Aduga, Masi Pawada, Terminal Lesson Basi, Yaninte, Maruena, Education SK Office, Tonglon Sin Bagi Matanga, Paladuna Haikibada, Ojasingi, Wakat Asigi, Matanga, Warisana Naba Kangalaglabaso, Office Asida, Warisanaba, Marilainaba, Office Lamata Layam Dabada, Office Asi. Laibagi Kanadre Haiduna, Matam Katana Tingjinbagi Warep Ase, Loropani Haiki. Tungda Kongjang Sangseleba Ojasing Asiga, Lengaki Education Minister T.S. Radish Yanga Unakre Haidi. Unabasida Nakal Animaki Wafam Tamnaki Baga Luinana, Waro Sindi, Purapangam Kidre, Kongjang Makatana Satagi Gadori Haidi. Nauna Kalaba CBI Chief Rishi Kumar Sukla Nasi Charles Lokre, Suklana Interim Chief M. Nagesor Rao Degi Charles Loki, Hanagi CBI Chief Alok Barmabu Selection Panel na from Lotokraba Matunda, Nagesor Rao na Interim Chief Oirakibani. Rishi Kumar Sukla say in Solisingamago Chamapal Marifu Humdoigi Bets IPS Officer ni Mahakhana Madhya Pradesh ki Director General of Police Oirambani. Cabinet Appointment Committee na Indian Police Service Officer Rishi Kumar Suklabu Central Bureau of Investigation Director Oina Thangjanamita Hakibani. West Bengal ki Chief Minister Mamata Banerjee ga ruling BJP ga kana angam tanari. Chief Fund Wathok Aniga Mari Lenaba CBI Team Amana Kolkata Police Chief Rajiv Kumar bu Police Station the Puduna Pungkaya Thamduna Wahang Pong Sataki Bagi Mayokta Yaninda Fongdokuna CM Mamata Banerjee na Wakat Mifam Pankre. Union Minister Prakash Javadekar na Haikibada Mamata Banerjee na Masabu Kanjana Batauri Masama Karigi Wahang Pong Hangbadagi Chentok Libano Aduga Malemgi Manungda Kwaidagi Faba Police Officer Amawariba Rajiv Kumar da Chathariba CBI team ki thawongi damakta Center da Mamata Banerjee na Manal Siki. Minister Javadekar na Pakumoina Haikibada Chief Fund gi matangda Tigatnaba Honariba adu BJP na de Congress na investigation taunanaba Supreme Court da petition thakibani. Union Minister Srimati Irani nasu Chief Minister Ramana Police Officer amagi damakta kari protest tauribano haina hanki. Watotoliba Venezuela ki opposition Luchingba John Guaidona Hairakpadagi United States na humanitarian aid lebagaduda thabani haikre. Guaido Masamana interim president ni haina lautokrabani aduga sakti munnabagi lanfamda US na John Guaido gi michang yamna thuna changlakli hairi. Venezuela ki president Nicolas Maduro nadi Guaido na Kup Amachathare Haina Maral Siri. US na mateng pangbagi mingda Lami Thajin Naba Honari Bani Haina Nicolas Maduro na Haikre Amaromda US President Donald Trump na Hairi Duga Venezuela da military intervention Tauriba Asi Nongchuplongi Lebak Singnakan na pressure Pirapadagini Haiki. Adumainama Russia na di Lebagadugi Manungi Wathokta Kutinjindana Naba Akanba warning Pikre Hairi. Socialist Luchingba Nicolas Maduro bu fam thadu khananaba pressure piriba lebak sing United Kingdom, Spain, France amasung Sweden na interim president bu sakhangkre hai. Sanawai Paodam District Sports Association DSA Kalching na sinduna ngasidagi association asigi playground da chathariba taragamanga suba DSA Trophy State Level Invitation Football Tournament 2019 haudokre.
DSA Trophy Hodobagi Thoramda Kaksing District Deputy Commissioner Nelitheng Telan IAS na Athoiba Mitung DSA Kaksing President Y Mangol Jauna Thoramapu Amadi Wabugai Jila Parisaki member M Jendra Kumar na Khanaba Mitung waina saruk yaki. Tournament asiki ahanba batch oina ngasi Athopam Football Club AFC Thowalamadi Wangu Laifam Youth Association YLYA Wangu anina sanaki. Match aduda AFC Thawalna YLYA Wangu Panjal ani soinoda maithiba piki aduga AFC gi Panjal singa do jersey number 15 Surasna match ki minute kungani thoi amadi jersey number 11 Saidurna minute humudra ga tare chatpada chanki hayingi match ta social welfare club Kerak amadi football club Lamjawani na sanagani All Marine Sports Association AMSA Manipur gi post Golden Jubilee celebration ngasi Tengnoupal district ki Machi subdivision gi manung chana leiba Laiching Kangsang village da leiba AMSA sports complex da pangthokre thasi gi tara taruk fauba chathagadaba AMSA sports meet 2019 su ngasi dagi hodokre duga honoring our past creating our future haiba team da pangthokhiba thoramadu da youth affairs and sports ki water resources minister Detpao Halkipna chief case 42 Tengnoupal assembly constituency gi MLA di Korongthang na president Manireda gi chairman oiriba MLA Ginswan Hau Jo aduga ex minister Francis Ngayokpana guest of honor oiki autonomous district council Chandel gi member Singh M Morungsan CH Masil Elias Ranjit KSM Matthew MK Kofam KH Morung Maring Ngamkola Baite adu Saikothang Hauki TH Joy Lamkang atai saknairaba mioi kyasu sabyaki AMSA Sports Meet 2019 asida men's football da team Kuntraga Marina, men's volleyball da team Kuntraga Humdoina, women's volleyball da team Kunmangana Saruyari. All Jiribam Sports Association Asja Jiribam na Sindona Jiribam Higher Secondary School gi playground da January tang Kunganipal dagi hauduna punna team tara mangana saruyaduna pangthoragliba Kunganipal suba KC Malik Memorial Football Tournament 2018 gi ngasi sanakiba quarter final knockout stage gi third match da man goal Mangaloid Club na Ichel Club Dibong Timbu goal mari amada maithiba piki hayingi fourth match da Digar HAC amadi New Life Club ka sanagani aroibda maroipa umonna pizari Ahum Suba World Bamboo Workshop 2019 ngasidegi hokre Mithun Melakam Technology Awareness Machikulda pangthokre Loinana Tarama Suba DSA Trophy ngasi hodokre Ngasi damakta di email Paodam Nation jari miyam pumuhna